ꯂꯩꯐꯝꯗꯤ ꯀꯥꯏꯗꯒꯤꯅꯣ ꯑꯗꯨꯒ ꯏꯁꯥꯗ ꯍꯥꯟꯅ ꯅꯥꯔꯝꯕ ꯂꯩꯅꯥ ꯂꯥꯏꯑꯣꯡꯁꯦ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯅꯥꯔꯝꯃꯤꯁꯦ ꯐꯝꯃꯕ ꯍꯧꯒꯠꯄ ꯌꯥꯗꯕꯀꯣ ꯑꯁꯨꯃꯥꯏꯅ ꯐꯝꯃꯦꯀꯣ ꯋꯥꯏ ꯇꯩꯕꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯑꯁꯨꯃꯥꯏꯅ ꯇꯩꯕꯅꯦ ꯑꯩꯗꯤ ꯋꯥꯏ ꯇꯩꯕꯗꯨꯀꯣ ꯍꯧꯖꯤꯛꯇꯤ ꯑꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯇꯩꯕꯁꯨ ꯌꯥꯔꯦꯕ ꯑꯗꯣ ꯍꯧꯒꯠꯀꯦ ꯑꯁꯨꯃꯥꯏꯅ ꯐꯝꯃꯦꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯍꯧꯒꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯁꯤ ꯀꯨꯝꯕꯗꯣ ꯊꯤꯕꯅꯤ ꯑꯁꯨꯃꯥꯏꯅꯀꯣ ꯍꯧꯒꯠꯄꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯁꯨꯃꯥꯏꯅ ꯐꯝꯃꯦꯀꯣ ꯁꯨꯃꯥꯏꯅ ꯍꯧꯒꯠꯄ ꯌꯥꯔꯦ ꯌꯥꯝ ꯐꯖꯅ ꯌꯥꯔꯦꯀꯣ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯆꯥꯕ ꯑꯅꯤꯗ ꯆꯠꯂꯤꯕꯅꯤ ꯑꯗꯨꯗꯤ ꯀꯌꯥꯝ ꯁꯥꯡ ꯆꯥꯈꯤꯗꯣꯏꯅꯣ ꯊꯥ 3 ꯆꯥꯗꯣꯏꯔോ ꯍꯦꯟꯅ ꯆꯥꯗꯣꯏꯔോ ꯑꯍꯨꯝ ꯆꯥꯒꯅꯤ ꯑꯩꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯦ ꯄꯥꯡꯒꯜꯁꯨ ꯍꯥꯟꯅꯒꯤ ꯄꯥꯡꯒꯜ ꯍꯜꯂꯛꯑꯅꯤꯗꯣ ꯃꯁꯛ ꯐꯖꯕꯁꯨ ꯍꯜꯂꯛꯑꯅꯤ ꯆꯍꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯨꯀꯣ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯗꯤ ꯍꯨꯝꯐꯨ ꯁꯨꯔꯝꯒꯅꯤ ꯍꯨꯝꯐꯨ ꯁꯨꯔꯗꯤꯅꯦ 50ꯗ ꯂꯩꯔꯝꯕ ꯑꯩꯒꯤ ꯃꯁꯛ ꯐꯖꯕꯗꯣ ꯑꯗꯨꯒꯤ ꯄꯥꯡꯒꯜꯗꯨ ꯍꯜꯂꯛꯀꯅꯦꯕ ꯆꯍꯤ 10 ꯕꯦꯛ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯁꯤꯗꯅꯦ ꯑꯅꯥꯕ ꯐꯕꯁꯨ ꯐꯒꯗꯣꯏꯕ ꯑꯦꯟꯇꯤ ꯑꯦꯖꯤꯡ ꯁ꯭ꯀꯤꯟ ꯋꯥꯏꯇꯅꯤꯡ ꯉꯧꯊꯣꯛꯅꯕ ꯁ꯭ꯀꯤꯟ ꯈꯨꯏꯕ ꯐꯅꯕ ꯌꯥꯎꯔꯤꯑꯕ ꯊꯥ 3 ꯁꯨꯅꯕ ꯆꯠꯊꯣꯛꯄꯤꯔꯣ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯣ ꯅꯪꯅ ꯉꯥꯏꯈꯣ ꯑꯩ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯝ ꯁꯦꯜ ꯃꯥꯏꯀꯩꯗꯒꯤꯅꯦꯕ ꯑꯗꯣ ꯄꯨꯖꯥꯁꯦ ꯑꯃꯨꯛꯇꯪ ꯎꯅꯒꯦꯅ ꯃꯃꯥꯒꯤ ꯑꯅꯥꯕꯁꯦ ꯀꯔꯤ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯅꯥꯔꯝꯕꯅꯣ ꯁꯤ ꯈꯤꯇꯪ ꯄꯨꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯉꯦꯕ ꯗꯤꯁ ꯀꯣꯂꯥꯞꯁ ꯇꯧꯕ ꯂꯝꯖꯦꯟ ꯁꯔꯨ ꯁ꯭ꯄꯥꯏꯟꯗ ꯅꯥꯕ ꯑꯗꯣ ꯗꯣꯛꯇꯔꯗ ꯌꯦꯡꯉꯦꯕ ꯑꯗꯣ ꯊꯥ ꯑꯃ ꯃꯌꯥꯃꯨꯛ ꯌꯦꯡꯉꯦ ꯑꯗꯨꯗ ꯏꯃꯥꯒꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯕꯦꯗ ꯔꯦꯁ ꯇꯧ ꯍꯥꯏꯕ ꯑꯇꯣꯞꯄ ꯃꯥꯒꯤ ꯂꯥꯌꯦꯡꯅꯕ ꯄꯣꯠꯁꯦ ꯂꯩꯇꯕ ꯒꯨꯂꯤ ꯆꯥꯔꯒ ꯑꯗꯨꯝ ꯕꯦꯗ ꯔꯦꯁꯇ ꯑꯗꯨꯝ ꯂꯩꯒꯗꯕ ꯑꯗꯣ ꯊꯥ ꯑꯃꯨꯛꯀꯤ ꯆꯥꯡꯁꯤ ꯑꯗꯨꯝ ꯂꯦꯡꯕ ꯈꯣꯠꯄ ꯉꯝꯗꯅ ꯌꯥꯎꯟꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯗꯣ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛ ꯆꯥꯕꯁꯤꯗ ꯈꯔ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯛꯄ ꯃꯥꯟꯕ꯭ꯔꯥ ꯄꯨꯖꯥꯒꯤ ꯋꯥꯈꯜꯗ ꯃꯃꯥꯁꯦ ꯏꯝꯄ꯭ꯔꯨꯞꯁꯦ ꯑꯃꯨꯛꯁꯨ ꯑꯣꯏ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯗꯤ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯗꯣ ꯍꯦꯛꯇ ꯁꯠꯑꯅ ꯁꯤ ꯀꯟꯗꯤꯁꯟꯁꯤꯗꯗꯤ ꯑꯣꯏꯗꯕ ꯑꯗꯣ ꯁꯤ ꯀꯟꯗꯤꯁꯟ ꯃꯃꯥꯅ ꯍꯧꯖꯤꯛ ꯍꯧꯒꯠꯂꯒ ꯐꯝꯃꯦ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏꯁꯦ ꯑꯗꯣ ꯀꯔꯤ ꯍꯤꯗꯥꯛ ꯆꯥꯕꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔ ꯃꯃꯥꯁꯦ ꯅꯨꯡꯉꯥꯏꯈꯤꯕꯅꯣꯕ ꯄꯥꯏꯊꯣꯂꯥꯏꯐꯁꯦ ꯁꯤ ꯆꯥꯕꯗꯒꯤ 6 daysꯗ ꯑꯗꯨꯝ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯌꯦꯁꯦ ꯈꯪꯉꯦ ꯍꯧꯒꯠꯂ ꯆꯠꯄ ꯈꯣꯠꯄ ꯉꯝꯃꯦ ꯑꯗꯒꯤꯗꯤ ꯃꯥ ꯌꯥꯎꯟꯕꯗ ꯅꯥꯕꯗꯣ ꯑꯗꯨꯁꯨ ꯀꯩꯝꯇ ꯅꯥꯈꯤꯗ꯭ꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯃꯥꯒꯨꯝꯕ ꯑꯅꯥꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯅꯥꯕꯁꯤꯡꯁꯤꯗ ꯄꯨꯖꯥꯅ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯒꯦ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯇꯤ ꯅꯥꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯁꯥ ꯀꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯁꯤ ꯍꯤꯗꯥꯛꯁꯤ ꯆꯥꯕꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩ ꯁꯤ ꯆꯥꯔꯨꯕꯗꯒꯤ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯆꯠꯄ ꯉꯝꯃꯦ ꯈꯣꯠꯂꯦ ꯆꯥꯕ ꯊꯛꯄ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯆꯦꯟꯕ ꯐꯥꯎ ꯉꯝꯗꯣꯔꯦ ꯑꯩꯈꯣꯏ ꯆꯦꯟꯕ ꯉꯝꯗꯣꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯤꯗꯥꯛꯁꯦ ꯊꯥ ꯃꯈꯥꯏꯁꯤ ꯐꯥꯗ꯭ꯔꯤꯕ ꯆꯥꯔꯁꯦ ꯊꯥ ꯃꯈꯥꯏꯁꯤ ꯐꯥꯕꯥꯠꯇ꯭ꯔꯤ ꯉꯁꯤ 11ꯅꯤ ꯁꯨꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁ꯭ꯇꯦꯝ ꯁꯦꯜꯁꯦ ꯆꯥꯖꯕꯁꯦ ꯇꯥꯡ 8 ꯖꯨꯟꯒꯤ ꯇꯥꯡ 8ꯗꯒꯤ ꯆꯥꯕ ꯍꯧꯖꯕꯅꯤ ꯏꯆꯦ ꯃꯦꯝꯆꯥꯅ ꯂꯥꯛꯑꯒ ꯃꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯉꯣ ꯍꯥꯏꯅ ꯃꯤꯉꯣꯟꯗ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯅꯕꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯝꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯅꯕ ꯄꯣꯠꯁꯦ ꯄꯩꯁꯥꯁꯨ ꯀꯩꯝ ꯄꯤꯔꯝꯄꯣꯟꯇꯦ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯒꯦꯅ ꯁꯨꯝ ꯊꯝꯍꯧꯕꯅꯤ ꯊꯝꯍꯧꯕ ꯇꯟꯖꯥꯁꯤꯗ ꯅꯨꯃꯤꯠꯁꯤꯗ ꯇꯥꯡ 8ꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯑꯩꯁꯦ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯌꯥꯝ ꯀꯟꯅ ꯇꯧꯋꯦ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯕꯁꯦ ꯗꯥꯛꯇꯔꯒꯤ ꯍꯤꯗꯥꯛꯁꯨ ꯅꯨꯡꯗꯥꯡꯗꯣ ꯄꯨꯡ 9-10 ꯁ꯭ꯋꯥꯏꯗ ꯍꯧꯔꯛꯄꯅꯤ ꯑꯗꯣ 9-10 ꯍꯧꯕꯁꯤꯗ ꯄꯨꯡ 12 ꯐꯥꯎ ꯁꯨꯝ ꯑꯩ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕ꯭ꯂꯤडिꯡꯁꯨ ꯀꯟꯅ ꯇꯧꯔꯝꯃꯦ ꯑꯩꯒꯤ ꯄꯥꯏꯜꯁ ꯍꯥꯟꯅ ꯂꯩꯔꯝꯕꯁꯦ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯄꯥꯏꯜꯁ ꯂꯩꯔꯝꯃꯤ ꯄꯥꯏꯜꯁ ꯀꯦꯁꯁꯦ ꯑꯗꯣ ꯑꯩꯒꯤ ꯄꯥꯏꯜꯁ ꯀꯦꯁꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯛ ꯆꯠꯄ ꯈꯣꯠꯄꯗꯤ ꯅꯠꯇꯕ ꯑꯗꯨꯝ ꯏ ꯑꯣꯏꯅ ꯑꯗꯨꯝ ꯈꯣꯡ ꯍꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯏ ꯑꯣꯏꯅ ꯑꯗꯨꯝ ꯐꯥꯏꯕꯩ ꯋꯥꯅꯤ ꯑꯗꯣ ꯏ ꯐꯥꯏꯕꯁꯤꯗ ꯅꯨꯃꯤꯠꯁꯤꯗ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯕꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯕ꯭ꯂꯤडिꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯔꯝꯃꯤ ꯑꯗꯣ ꯕ꯭ꯂꯤडिꯡ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯃꯦꯗꯝꯅ ꯊꯝꯃꯝꯕ ꯄꯣꯠꯇꯣ ꯑꯩ ꯃꯁꯤꯗꯤ ꯍꯥꯏꯐꯦꯠꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒꯦꯅ ꯈꯜꯂꯒ ꯅꯨꯃꯤꯠꯁꯤꯗ ꯈꯥꯡꯉꯝꯗꯕꯗꯒꯤ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯑꯩꯅ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟꯒꯨꯝꯕꯁꯦ ꯕꯥꯊꯔꯨꯝ ꯇꯣꯏꯂꯦꯠꯁꯦ bedroom hek yaubaga adum ai bathroom adum changi aduna ai ngahakang mau bedroom da phamma ngamgidi ado ngamgidam matam sidai na masigi happen try torage na try to salubani ama katang hana stem cell se saraga yengbani
ꯑꯗꯣ 15 minutes ꯃꯨꯛꯇꯪ ꯉꯥꯏꯍꯥꯛꯇꯪ ꯈꯥꯡꯉꯒ ꯏꯁꯤꯡꯁꯦ ꯊꯛꯑꯣ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯃꯤꯅꯤꯠ 10ꯃꯨꯛ ꯀꯨꯝꯕ ꯃꯇꯨꯡꯁꯤꯗ ꯃꯤꯅꯤꯠ 10 ꯍꯦꯛ ꯐꯥꯕꯒ ꯑꯩꯅ ꯏꯁꯤꯡ ꯒꯤꯂꯥꯁ 2-3 ꯊꯛꯆꯜꯂꯤ ꯑꯗꯩ ꯊꯛꯆꯜꯂ ꯃꯇꯨꯡꯁꯤꯗ 15 minutesꯀꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯕꯥꯊꯔꯨꯝ ꯆꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯒꯦꯄꯤꯡꯁꯦ 15 minutesꯃꯨꯛ ꯑꯩ ꯕꯦꯗꯇ ꯄꯣꯊꯥꯕ ꯐꯪꯈꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ 30 minutesꯃꯨꯛ ꯑꯃꯨꯛ ꯄꯣꯊꯥꯕ ꯐꯪꯈꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯡ ꯑꯃꯃꯨꯛ ꯒꯦꯄꯤꯡ ꯁꯨꯝ ꯂꯩꯕ ꯍꯧꯔꯛꯑꯦ ꯑꯩꯅ ꯇꯥꯏꯝ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯧꯋꯤ ꯆꯦꯛ ꯇꯧꯍꯧꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄꯗꯒꯤꯗꯤ ꯑꯩ ꯕꯥꯊꯔꯨꯝ ꯆꯪꯕꯁꯦ ꯂꯦꯞꯈ꯭ꯔꯦ ꯑꯗꯣ ꯂꯦꯞꯈꯤꯕꯗꯒꯤ ꯑꯩ ꯊꯨꯝꯒ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯒ ꯃꯤꯛꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ electrolꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯁꯦꯝꯒꯦꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯉꯝꯗꯕꯗꯒꯤ ꯑꯗꯨꯝ ꯃꯁꯤꯅ ꯁꯨꯝ ꯆꯥꯡ ꯌꯦꯡꯉꯒꯦ ꯍꯥꯏꯕꯒꯤ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯈꯤꯕꯗꯒꯤ ꯑꯗꯨꯁꯨ ꯊꯛꯆꯈꯤꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯄꯨꯡ 3ꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯁꯤꯅ ꯑꯩ ꯐꯖꯅ ꯅꯣꯡꯉꯥꯟꯕ ꯄꯨꯡ 9 ꯐꯥꯎ ꯑꯩ ꯄꯣꯊꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯣꯊꯥꯈꯤꯕꯗꯒꯤ ꯑꯩ ꯄꯨꯡ 9ꯗ ꯍꯧꯒꯠꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯑꯃꯒꯃꯨꯛ ꯆꯥꯁꯜꯂꯒꯦꯅ ꯑꯩꯅ ꯍꯧꯖꯤꯛꯀꯤ stem cellꯁꯦ ꯑꯃꯃꯨꯛ ꯆꯥꯁꯜꯂꯤ ꯆꯥꯁꯜꯂꯀꯥꯟꯗꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯝꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯀꯟꯅ ꯐꯥꯎꯒꯦ ꯍꯧꯒꯠꯄ ꯉꯝꯗꯦ ꯑꯩ ꯑꯗꯒꯤ ꯑꯗꯨꯝ ꯇꯨꯝꯃꯒ ꯑꯩ ꯐꯖꯅ ꯄꯣꯊꯥꯔꯒ ꯔꯤꯂꯦꯛꯁ ꯈꯔ ꯂꯩꯔꯦ ꯑꯗꯨ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯑꯩ ꯃꯤꯀꯞ ꯊꯣꯛꯏ ꯑꯗꯨꯅ ꯐꯖꯅ ꯑꯩ ꯄꯣꯊꯥꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃ ꯑꯩ ꯈꯣꯡ ꯍꯥꯝꯕ ꯈꯣꯠꯄꯁꯨ ꯑꯃꯠꯇ ꯍꯥꯝꯗ꯭ꯔꯦ ꯇꯣꯏꯂꯦꯠ ꯆꯪꯕꯗꯨꯕꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯔꯤꯇꯦꯁꯟꯒꯨꯝꯕ ꯂꯩꯕ ꯑꯗꯒꯤ ꯇꯣꯏꯅ ꯆꯠꯄꯗꯣ ꯌꯥꯝ ꯊꯨꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯩ ꯂꯦꯞꯈꯤꯕ ꯃꯇꯨꯡꯁꯤꯗꯒꯤꯗꯤ ꯑꯗꯨꯒꯤ next dayꯗꯣ ꯑꯩ ꯈꯣꯡ ꯍꯥꯝꯗ꯭ꯔꯦ ꯑꯗꯩ ꯈꯣꯡ ꯍꯥꯝꯗꯕꯗꯒꯤ second day 수고 마탐두다 아이 뽕 마pan 다 스와이스다 아이 콩하미 콩하마 마탄들이 bleeding 수꼭 떠오드래 아데 아이나 시디 양능 에 그마이 또이노 그 bleeding 세 딱나 딱나 파가다니 그 그마이 또나 브라 힐 떠오드리노 칼레 아도 브라 힐 떠오그래 아이 bleeding 수꼭 떠오드래바 아디기 떠오드베디기 아이세 누미티디기 좀 하잖아 아이 컨티뉴 사고 하오래 두가 하간 콩해 한번 넣어라 하나 꼭세 bleeding디 떠오드래 뭐 양간 예 꼭세 예반나 파몽데기 아이 호걸라가 항상씩 tinggal가 lepa ngamdreba adigi madam koi phone tore ko matam ina dum hare madam ai hogot pasu ngamdre cha pasu ngamdre sidi kamai tongni idak to saru bedigi saba tok sirang hai ado ai gi apply noiba madam sumila ne ngo da hai tam hidak to saru rano yara ga dit kam wara ga di sumai to dana allopathy gi hidak to ama sara ga nang hape tang khamo na hai ko adigi fazala pharaga sagi saru dehydration su tok sale adu madam pile sam tok sale adu dinang naringai to sasaladi oi thindor ani na haiba adigi mung hara raganda adum atopa patient khara lei adum moina saba matam da moisu yam tindo na hai adu haiba matam da adum sasalo be manang adu da nang letok ragadi pharak tarani haiba adigi ai tindo na amuksu sasale sasalaga ising do khara sang nai na o habigi ising se kadana thae tha matung da ai yepado numitumadi ai khara yekhre ba khazana khangba ngamdabigi mongli adu ising se thaga dum khangudigi third day digi bu ai pura cure tawbugumna phigi bleeding su dum cure tawgre aduga puk yepasu dum phagre adagi ai gi dehydration su dum phazana dum phagre ba ade phagi bedigi kusi phawba dum ai kano 15 kano gi 20 days 25 days kumba dei sure in sari se adu saba matam sida phigi aina phigi u morok kumba dum me laga phazana dum sasale ba ina masidi yenge na adu orga su simok ai gonda files ki bleeding loba digi puk yepa puk sagat ko amata tawdreba adigi aigi hana files na aragadi mai se khoi kakhatpa digi mahing karapa uring thungpa yam tawe adu tawu matamda hujigi hida se saba matamda aigi skin se dum mina dum hai ngoda umdam nang phazana glow leire khole dum hai adigi aigi sa khoi scar mark khoi files tawrabani na mai se mahing kar kakhaleba adu kakhalapaka sunburn tawbaga pabadigi ani se dum kakhalapado yam phazana dum improvement handai admaina handaraga aigi isagi sigi stem cell sabadigi suguma ahong ama ore aigi skin da so dum loina nokthore anaba su atopa la leiramba anaba atopa ina khangdaba myam su matum dum loi pharangani na khale